Mityeng tabiri papumna magpu khurumjari namrata gurumayumna taramnokchari. Sandokchari bathauram asi Impact TV ge entertainment news kayagi paudam puzarakliba Mami Mapao ge thauramni. Ngasi Mami Mapao ge cha Manipurat suba episode asida kari karamba Mapao sing puzarakliba ge haibadu miyamda muktang thamjage. Aigi manja haina mingthonba saisakpi Divya Haubamgi Manipuri music video album ama release tawkhibagi Mapao. Lamdam asigi ariba theater singi manungda ama oiriba Rup Mahal Theater ge Humphutara Nipan Suba Foundation de pangthokhibagi Mapao. Lyra Film Production ge ahanba film Game Over haina mingthonba Manipuri feature film ge yaifathauni thoram pangthokhibagi Mapao. Amadi Machin Manau Pictures ke Mahu Pubi haina mingthonba Manipuri feature film ge yaifathauni thoram pangthokhibagi Mapao. So guys, ngasi ge ahanba Mapao da puzarakliba si Witchcraft Studio na puthokpa Aigi manja haina mingthonba naungna machin tumkhalaklibi Divya Haubamgi Manipuri music video album ama haukiba July anida Imphal gi Chingmairongda leiba Classic Grand Day da release tawkhre. Hairiba Manipuri music video album asigi release tawkhibagi Mapao asi miyam punna mityeng taminasi. Nauna machin tumkhalakli visay shakpi Divya Haubamgi Aigi manja haina mingthonba Manipuri music video album ama July anida release tawkhre. Witchcraft Studio na puthokpa Aigi manja hairiba Manipuri music video album asi Chingmairongda leiba Classic Grand da release tawkhibani. Manipuri music video album release tawbagi thauram aduda Manipur gi saknairaba filmmaker Romi Mitei saknairaba singer Sadananda Hamom yauna Manipur gi saknairaba artist Kishan Kangjam amadi G Boni Sharma su saryaki. Aigi manja hairiba Manipuri music video album asi Shaishakpa Ras Elangbam ki mayekda AB Jana direction pibani. Manipuri music video album asida Zem Saikhom amadi Sonia Samjit Chabamna maru oiba saktam langli loinana saknairabi choreographer Debicha Salamna Aigi manja hairiba Manipuri music video album asibu choreograph pibi. Witchcraft Studios na puthokchaba Ebichan gi music video album makhada puthokchaba haijab tare ko mana direction piba Daras Elangbam gi mayek amadi magi tune da Wilson Ningthem Chamayumna music pibi bako Aigi manja haiba music video ase release tawzare hana audio di thadok chakre aduga video sidi amuk nauna release tawzabane ngasi date 2 the release tawzabane video ase sum icham chamna mayam ge entertainment gi oina haitare ko mityeng nungaina ba dagi adi wari paring ke su thodokna yam keno tawba nate adum nungaina ba mayam gi isai je tabiyo amade nungaina yengbiyo haijaga da mangai maramde isai sida khoi gi hujik lairi ba haitare ko Manipur gi situation sida kitang wakhal ngaktang orju pothana ba na dumai tawraga khoina sagacharaga isai ase khoina namjabane and mayam su support tawbiyo ai su support tawbiyo de mayam na nungsibibado ai gi de mai papane na khanjage. Oh masigi music video Ebichan na direction piba Divya Haubam na sesakpiyo music video si masai busu yaugjo na ai ampam sida ai laksabani aduga masi release tawdrim na ju yengjadri adra maramuduna music video si karma machano habdu de hauji kyone di haiba ngamjade overall hauji se Manipur da khoigi music video gi mathel makhal mayama khoi ubadi phange mahausa dagi hena ko adi last khoigi 5 years is different genre gi music video sing u phange khoigi sanaba khotnaba duka cultural values pu khoigi amuka reflection tawpa music video makhal adagi di mainly cannot use aina ubada de khogi mainstream khogi machat haibetare khogi pakhang lecha singi dumaina ubudi phang ai masima thamjak masi ai ba moina aigi isai mex dei sagacharak pade honaina Divya gi ngalingai dagi aina isai makhaktang aina ichangi isai makhaktang deina solo amatang aina sun khanjabjida ma handagi se matang chaba hanbadadi Daras duet number moina semje na hairamane aduga yam thuna Daras solo na halalase aduga duet na kona toros haipade aina tela matamda magi mai sagale aduga mex se koina isai se isai ma haibse mex se amaroi mex na akhoi ga choba role amane mex na quite the priority number 1
ꯌꯥꯝꯅ ꯃꯌꯦꯛꯁꯤ ꯃꯒꯨꯟ ꯂꯩꯕ ꯐꯖꯕ ꯃꯌꯦꯛ ꯑꯃ ꯆꯪꯉꯦ ꯑꯗꯨꯒ ꯑꯩꯒꯤ ꯗꯤꯕ꯭ꯌꯥꯒꯤ ꯃꯥꯒꯤ ꯃꯑꯣꯡꯁꯤ ꯌꯦꯡꯖꯔꯒ ꯃꯥꯒꯤꯗꯤ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯁ꯭ꯇꯦꯖꯇ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯅꯨꯡꯁꯤꯕꯤꯕ ꯃꯇꯝꯁꯤꯒꯤ ꯁꯩꯁꯛꯄꯤ ꯑꯃꯁꯨ ꯑꯣꯏꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯥꯟꯖ ꯍꯥꯏꯔꯤꯕ ꯏꯁꯩꯁꯤꯗ ꯐꯣꯡꯗꯣꯛꯅꯤꯡꯉꯤꯕꯁꯤ ꯑꯩꯒꯤ ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯑꯩꯒꯤ ꯅꯨꯡꯁꯤꯖꯕ ꯑꯩꯒꯤ ꯂꯞ ꯋꯥꯟꯗꯨ ꯑꯁꯨꯝꯅ ꯑꯣꯏꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯗꯣ ꯏꯚꯟ ꯑꯩꯈꯣꯏꯅ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯑꯃ ꯂꯩꯕꯗꯗꯤ ꯍꯟꯖꯟ ꯆꯥꯝꯃꯔꯛ ꯌꯥꯡꯈꯩꯔꯛ ꯈꯜꯂꯒ ꯂꯩ ꯀꯩꯁꯨ ꯅꯠꯇꯕ ꯐꯤꯔꯣꯜ ꯂꯩꯕꯗꯐꯥꯎ ꯑꯗꯨꯛꯀꯤ ꯆꯦꯛꯁꯤꯜꯂꯒ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯑꯣꯏꯒꯗꯧꯔꯤꯕ ꯑꯩꯒꯤ ꯃꯍꯥꯛ ꯑꯗꯨ ꯈꯟꯕꯗꯗꯤ ꯀꯩꯗꯧꯕꯒꯤ ꯀꯌꯥꯝ ꯂꯨꯔꯅꯤ ꯈꯜꯂꯨ ꯀꯥ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯖꯁ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯈꯛ ꯅꯠꯇꯕ ꯏꯆꯝ ꯆꯝꯕ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯑꯃ ꯆꯝꯅ ꯄꯤꯖꯕ ꯑꯗꯨꯝꯕ ꯏꯁꯩꯅꯦꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯒꯦ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯕ ꯁꯩꯁꯛꯄꯤ ꯑꯃ ꯑꯣꯏꯅ ꯃꯆꯤꯟ ꯇꯨꯝꯈꯠꯂꯛꯂꯤꯕꯤ ꯗꯤꯕ꯭ꯌꯥ ꯍꯥꯎꯕꯝꯒꯤ ꯑꯩꯒꯤ ꯃꯥꯟꯖ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯃꯅꯤꯄꯨꯔꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯦꯜꯕꯝ ꯑꯁꯤ ꯃꯥꯏ ꯄꯥꯛꯄ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯕ ꯑꯦꯜꯕꯝ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕ ꯋꯤꯁ ꯑꯁꯤ ꯃꯃꯤ ꯃꯄꯥꯎꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ꯫ ꯑꯅꯤꯁꯨꯕꯗ ꯄꯨꯖꯔꯛꯂꯤꯕ ꯃꯄꯥꯎ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯔꯤꯕ ꯊꯤꯌꯦꯇꯔꯁꯤꯡꯒꯤ ꯂꯛꯇ ꯑꯃ ꯑꯣꯏꯔꯤꯕ ꯔꯨꯞꯃꯍꯜ ꯊꯤꯌꯦꯇꯔꯅ ꯁꯛꯈꯪꯂꯛꯈꯤꯕ ꯆꯍꯤ 69 ꯃꯄꯨꯡ ꯐꯥꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯁꯨꯃꯥꯡ ꯂꯤꯂꯥ, ꯔꯦꯗꯤꯑꯣ ꯂꯤꯂꯥ ꯑꯃꯗꯤ ꯗ꯭ꯔꯃꯥꯒꯤ ꯁꯛꯅꯥꯏꯔꯕ ꯑꯏꯕ ꯃꯅꯤ ꯌꯨꯝꯅꯥꯝꯗ 19 ꯁꯨꯕ ꯍꯋꯥꯏꯕꯝ ꯅꯤꯂꯃꯅꯤ ꯁꯤꯡ ꯑꯦꯋꯥꯔꯗ ꯈꯨꯠꯁꯤꯟꯅꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤꯕꯒꯤ ꯃꯄꯥꯎ ꯑꯁꯤ ꯑꯃꯨꯛ ꯃꯤꯌꯥꯝ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯔꯤꯕ ꯊꯤꯌꯦꯇꯔꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯔꯨꯞ ꯃꯍꯜ ꯊꯤꯌꯦꯇꯔꯅ ꯁꯛꯈꯪꯈꯤꯕ ꯆꯍꯤ 78 ꯃꯄꯨꯡ ꯐꯥꯔꯛꯄꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯏꯝꯐꯥꯜꯒꯤ BT ꯔꯣꯗꯇ ꯂꯩꯕ ꯊꯤꯌꯦꯇꯔ ꯑꯁꯤꯒꯤ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯄꯥꯡꯊꯣꯛꯈꯤꯕ 78 ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁꯨꯃꯥꯡ ꯂꯤꯂꯥ, ꯔꯦꯗꯤꯑꯣ ꯂꯤꯂꯥ ꯑꯃꯗꯤ ꯗ꯭ꯔꯃꯥꯒꯤ ꯁꯛꯅꯥꯏꯔꯕ ꯑꯏꯕ ꯃꯅꯤ ꯌꯨꯝꯅꯥꯝꯗ 19ꯂꯛ ꯁꯨꯕ ꯍꯋꯥꯏꯕꯝ ꯅꯤꯂꯃꯅꯤ ꯁꯤꯡ ꯑꯦꯋꯥꯔꯗꯁꯨ ꯈꯨꯠꯁꯤꯟꯅꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯥꯔꯠ ꯑꯦꯟड ꯀꯜꯆꯔꯒꯤ ꯀꯃꯤꯁꯅꯔ ꯑꯣꯏꯔꯝꯕ ꯔꯤꯇꯥꯌꯔ IAS M. ꯖꯣꯏꯅ ꯍꯥꯏ ꯈꯨꯟꯅꯥꯏ ꯑꯃꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯊꯤꯌꯦꯇꯔꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯗ꯭ꯔꯃꯥ, ꯂꯤꯂꯥ ꯑꯃꯗꯤ ꯐꯤꯜꯝꯅꯆꯤꯡꯕ ꯃꯤꯠꯀꯤ ꯀꯨꯝꯍꯩꯁꯤꯡ ꯈꯪꯍꯧ ꯎꯍꯧꯕꯗꯒꯤ ꯐꯪꯂꯛꯄ ꯂꯧꯁꯤꯡꯅ ꯑꯀꯥꯎ ꯄꯔꯩ ꯆꯟꯗꯅ ꯂꯩꯍꯧꯕꯅꯤ꯫ ꯐꯝꯄꯥꯛ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯂꯧꯐꯝ ꯊꯣꯛꯏ꯫ ꯈꯨꯟꯅꯥꯏꯗ ꯑꯆꯧꯕ ꯁꯥꯐꯨ ꯑꯃ ꯄꯤꯔꯤꯕ ꯊꯤꯌꯦꯇꯔ ꯑꯁꯤꯕꯨ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯁꯦꯝꯗꯣꯛꯃꯤꯟꯅꯁꯤ꯫ ꯔꯨꯞꯃꯍꯜ ꯊꯤꯌꯦꯇꯔꯅ ꯆꯍꯤ 69 ꯃꯄꯨꯡ ꯐꯥꯔꯛꯄꯗ ꯃꯃꯤ ꯃꯄꯥꯎꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯕꯒ ꯂꯣꯏꯅꯅ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯖꯔꯤ꯫ ꯃꯈꯥ ꯇꯥꯅꯁꯨ ꯊꯤꯌꯦꯇꯔ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯂꯦ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯌꯥꯝꯅ ꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯒꯦ, ꯈꯣꯡꯂꯩ ꯌꯥꯡꯅ ꯍꯟꯖꯔꯛꯀꯦ꯫ ꯏꯝꯄꯦꯛ ꯇꯤꯚꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ꯫ Mapapi! Yeah, me masak kangdam saradana. Noi ponmak ising manung sida pulap namjilura. Ha? Pulap namjiluro. Ibungo yay manida sidia. Mahabharat ki wari paringdagi miyamna audio cassette oina thoina hena tana khraba Impact Entertainment Channel na puduna lakchari. Zagat asina kuntigi matik magun khangna naba thawoina sinba oiba tai. Areba pot hapko aiba yumbugi. Bai kadu tajarabani imungduna leramba pot chai makai loina lobudi yarabani adumaku madusu nasana tawjaramde palibango Himna kanana sariba kuntina kanana sariba Arjun sariba sina kanaba oirigaba pumnamak mitmangda thamduna anoba mahawa makudol tamjagadabani na paijarba jeng kubama se prithima tai mai be magi thakta sai thok jage yengo nangi namangda bhagabana putigom pambigi masakoina leplare Namit pangkong lo kunti, yengo kunti.
Laibak pokpun numit kuding numidang waram pung taruk taba matam sandok jagadaba amade mathang numit yumsakasha numit kinung til pung amataba kudingi repeat telecast tawjagador betauramase sungsoi soidana sandok jaragani soidana makmiyang tabiyo Impact Entertainment Channel da Mahabharat ki wari paring. Welcome back adom na mityeng tabiriba si Impact TV da sandok chariba Mami Mapao gi chama ni fusuba episode ni. Break ki matung da puzarakliba Mapao sina. Miyam gi mang na bathabak tauba fatte haiba message sa magaloy na. Top pawari amada yumfam oiba Lyra film production gi oina su ahanba production oigadawriba Game Over haina mingthon ba Manipuri feature film gi yaifathauni thauram July 8 da Uribok Sorbonne Tingel da leiba Imphal Public Library Hall da pangthokre. Game Over hairiba Manipuri feature film asigi yaifathauni thauram asigi mapawasi amuk miyam punna mityeng taminasi. Lyra film production gi ahanba production oigadoriba Game Over haina mingthon ba Manipuri feature film gi yaifa thongni thoram pangthokre. Uribok Sorbonne Tingel da leiba Imphal Public Library Hall da pangthokiba yaifa thongni thoram aduda filmmaker Laimayum Surjakanta Sharma amadi Ojit Babu Ningthau Jamna chingba saknai raba miyoi kayana saruk yaki. Filmmaker Laimayum Surjakanta Sharma na hai Manipur da puthokliba film sing asigi market leitabana film puthokliba sing da chauna awaba chaitheng amadi mayoknari adubu ngasi fawba miyam gi interest ta ninghanaba leitana film kaya puthoktuna lakli thabak ama tawba matamda khwaidagi maru oiriba asi thakha khangna chatpa aduni mai pakna chatke hairabadi mathak thongba singbu nolukna chatpa tangai fade. Lyra film production ki ahanba film oigadoriba Game Over haiba film asi top wari da yumfam oiba film amani film asi bu mai pakna ba hotnabada film asi da saruk yariba pumnamakna hotnaminaba changi haiki. Game Over haina mingthon ba Manipuri feature film asida Silhaiva, Ithoi, Sadananda, Shana, Loken amadi idhauna chingbana saktam langli. Film asigi producer na edition konthokzam amadi cinematography amadi editor na Regan KS na oidi. Film asigi lyricist, screenplay amadi director na Dalom Guru Mayumni. Miyam gi mang na bathabak tawba phatte haiba message piriba Game Over hairiba Manipuri feature film asigi fight scene gi ayamba saruk yauna atai shin kaya laibak asigi mapan Bangkok amadi Thailand da chatuna namgani hairi. Team sige ay leader ko wani ado team sige lai biriwa ay ek to biga dawiba producer kamu dagi emona support to dawiba ay colleagues me amna full support aur kamla na pasna chauna ay na pam ko si piro na magadi film se tawni ne de ko bani na schedule ay kama sula ani ko schedule se lawo hoye lawo matung da mayam ki am haina ba ko ni entire film sector da haina ba actors si yang na chawi makoi se schedule lo yang nawai timing yang chaade hai se yang koi na hai adu ai film se jo ni ba ai inam si chanching mayam si chap chawa schedule lai hai na mayam na Manipur film industry mami inara ba ma tare adu ai se soi na matam chap na yo ni kani ai se thaje Fight scene yauna film asigi ayamba saruk leibak asigi mapan Bangkok Thailand da chetuna namgadawriba sina film asi yamna interesting oiba film amadi soidana oigani haibagi achet pathajaba Mami Mapao da leijai. Film asi asoi angam amadi apanba amata leitana athuba matamda namba loisinduna miyamda khudol tauba ngamba oibiu haizari. Aroibada puzarakliba Mapao sina young film production gi banner makhada tara-taret suba production su oigadawriba Machin Manao Pictures na puthokpa thoiba soibam na direction pigadaba mahu pubi haina mingthon ba Manipuri feature film gi yaifathauni thoram July 3 ta lamsang haurang sabal da leiba Millennium Garden da pangthokre. Mahu pubi hairiba Manipuri feature film asigi yaifathauni thoram pangthokibagi Mapao asi amuk miyam punna mityeng taminasi. Machin Manao Pictures na puthokpa thoiva soibam na direction pigadawriba mahu pubi haina mingthon ba Manipuri feature film gi yaifa thongni thoram pangthokre. Mahu pubi hairiba Manipuri feature film asi young film production gi banner makhada taraga taret lak shuba production oina puthokadawribani. Lamsang haurang saval da leiba Millennium Garden da pangthokiba mahu pubi hairiba Manipuri feature film asigi yaifa thongni thoram aduda Film Forum Manipur gi former chairman Samjet Shabam Mangol Jaw amadi
senior actor Ningthaucha J Vidya yauna saknairaba mioi kayana saruk yaki samjit chabam mangkol jauna film ama puthokna ba hotna bada afaba script khanbagi tangai fadaba lei society asida wakhal losing oigadaba script puthoktuna lamdam asibu achumba amadi afaba lambida purakna ba hotna bada pumna makna thodang lominabagi tangai fadaba lei mahupubi haiba Manipuri feature film asigi story da Vaina CH amadi screenplay dana Barun Laishramni film asida Zam Saikom Ratna Ketrimayum Krishna Chingabam Jackson J Vidya Mangol Zhao Geeta Madhubala Sorojini Ratan Mukhai Ratan Laitang Them Nongdamba NG Elina Angom amadi Manishana Chingbana Mamiroi Oina Saruk Yari Mahupubi Hariba Manipuri feature film asigi cinematography da Loris Imagines amadi Balin Ningthauja editor da Biju VFX lyricist da Dalom Gurumayum amadi music na Deep Sinamna Piri ꯑꯩꯈꯣꯏꯅ ꯐꯤꯂꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕꯁꯤ ꯐꯤꯂꯝ ꯑꯃ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯨꯕꯁꯤ ꯁ꯭ꯀ꯭ꯔꯤꯞ ꯆꯣꯏꯁ ꯇꯧꯕꯁꯤ ꯑꯩꯈꯣꯏ ꯑꯐꯕ ꯁ꯭ꯀ꯭ꯔꯤꯞ ꯈꯟꯕꯁꯦ ꯃꯁꯤ ꯌꯥꯝ ꯂꯨꯏ ꯊꯥꯏꯅꯗꯤ ꯃꯃꯥꯡꯉꯩꯗꯗꯤ ꯁ꯭ꯀ꯭ꯔꯤꯞꯁꯤ ꯍꯥꯟꯅ ꯂꯩꯅꯔꯝꯗꯦ ꯑꯩꯈꯣꯏꯅ ꯐꯤꯂꯝ ꯑꯃ ꯅꯝꯒꯦ ꯍꯥꯏꯔꯀꯥꯟꯗ ꯔꯥꯏꯇꯔꯗꯨꯅ ꯁ꯭ꯀ꯭ꯔꯤꯞ ꯔꯥꯏꯇꯔꯗꯨꯅ ꯏꯕꯅꯤ ꯃꯤꯌꯥꯝꯗ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯒꯗꯕ ꯁ꯭ꯀ꯭ꯔꯤꯞ ꯄꯨꯊꯣꯛꯇꯨꯅ ꯑꯆꯨꯝꯕ ꯑꯃꯗꯤ ꯑꯐꯕ ꯂꯝꯕꯤꯗ ꯂꯝꯗꯝ ꯑꯁꯤꯕꯨ ꯄꯨꯔꯛꯄꯗ ꯃꯅꯤꯄꯨꯔꯤ ꯁꯤꯅꯦꯃꯥꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕꯅꯤ ꯃꯈꯥ ꯇꯥꯅꯁꯨ ꯁꯣꯁꯥꯏꯇꯤ ꯑꯁꯤꯗ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯒꯗꯕ ꯐꯤꯜꯝ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯃꯄꯨꯡ ꯐꯥꯅ ꯇꯧꯕꯤꯔꯛꯎ ꯍꯥꯏꯕ ꯋꯥꯐꯝ ꯃꯃꯤ ꯃꯄꯥꯎꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ. And that's all we have in this episode. Mathangi episode ta anauba mapau kaya ga loinana amuk lakchage. Until then, keep watching Impact TV, and yes, never forget to subscribe our channel and to leave your suggestions and feedbacks in the comment box. Till then, bye bye.